ngasi phongkiba tongan tongan ba manipuri siphongsinga masum thokiba thawdo wathoksingi maroibi I pausing miyamna thamjagi ahanbada naharul thawdang pauksirigi lokosaraga Kuki Lalhouba singna Kwatha amadi Moreh da Leiba state force singna December 8 gi matungda landanaba sem saba loikre state force singna central force singna support tawdabadagi awaba mayongnare haukiba me ahumdagi ngasi phawbada sin Kuki narco terrorist singa amadi Kuki Minister MLA singna mitai singi masata landaratuna yumkai mal sang kya mangan takan badana tana mitai misam praja kya gi punsi mangan khiba amasum asu apan nangan khiba dugi makasa tharak poina Moreh amadi Kwatha da state sigi law and order ngakna bigi damak deploy tawraga leiribu Manipur Police Commando amadi IRB singi mathakta makatana December 8 gi matungda Kuki Lalhouba singna khut thanana bigi damakta sem saba loikre haina press ta phangba awangba thaki source aman haidi press na phangba awang bathaki source asina makhatan hai me ahumna Kuki singi oiba solidarity mass rally ama achumna sillaga Chusampur Kangpokpi Moreh cycle yauna Kuki sina khundaba mafam singda sakhiba rally aduda mitai singi yung kai kya mai thabadana tana miyoi kya hatkre mass rally aduda saru kya khiba Kuki volunteer singna mitai nupi kya sarak tambikre thagdo osigi matung tarakpada Manipur pumbada mitai amadi Kuki ani ki marakta asobu lanjaw am tholoktuna maike ani makta amana amabu khuthana duna mishimina kya leptana thokli mitai singna leirama mafam singdagi Kuki Lalhouba singna mitai singbu tan thorakpaga loinana Indigenous Tribal Leaders Forum ITLF yauna Kuki singi MLA amadi minister singna Manipur dagi separate administration ama demand tawba horaki hairiba demand asigi makhada Dimana sida Manipur lenga ki makhada thabak tawriba Kuki singi employee khudingmaksu saru yasin khiduna Imphal manungna thabak tawramba Kuki officer khudingmak me anigi mamangna suti loina lakthoktuna sakhre me ahumna thukiba thawdo adugi mamangda Chusampur deploy tawroga leiramba Manipur Police ki commando khudingmak matamadugi DGP oiramba P Dongelna withdraw tonki DGP Dongel gi thawong aduna asumamadi makoibu sogotpa Kuki Lalhouba singna satakhiba rally aduda sophisticated weapons sing phone na pai baga loinana turbung bangla tamna haijilaktuna mitai singi yum pak takna mai tha baga loinana mangan takan bagi thabak satakhi Kuki singna mitai singi yum kai mangan takan baga loinana mara leijadraba miyoi kya hatle haibagi pau hekta baga arambai tengolna turbung bangla da lediba mitai miyam gi thawai kanana bisang silubda Kuki Lalhouba singna kap thorakpa Nongoi meruna panbadagi arambai tingolgi thauna farabana ha kya ama punsi pikhamnaki thawdosugi matung tarakpada Moreh amari Kangpokpida leiramba mitai singsu maphamadu leiba yadabadagi sengthoknaraktuna khuntak lansiki tangai fadana me marga tainariba Moreh da santi hanjilnaba state lengang state forcing thamna bonaki adubu Moreh lambi da leiriba Kuki miyam state forcing Moreh da sangwa thinglaga thamki Madura Central Force na mating pangbigi mahuta Kuki Lalhouba singa samnariba Kuki miyam gi mating pangbugum thoki adumina state lenga na kana honabadagi state force helicopter puraga Moreh da deploy tawbauki state lenga ki thawong du pen da bigi Kuki Lalhouba singna state force di attack tawbigi saruk ama oina Moreh police station gi OC su oidiba MPS officer SDPO Ananbu sniper na kapla hatki thawong adudagi pendraba state force na Moreh da leiriba Kuki Lalhouba singbu takthokna ba honabaga loinana state lenga na state force masing hena thamjina na tharang toki House Power the Moreh Special Commando sing yaun state force samarom leiri masigi mathakta Kwatha da IRB yankairom thamnuna Kwatha da leiriba mitai singbu ngaksenbagi thabak sathari Kuki Lalhouba singna anauba lalong ama toina satharakliba thawong adu ubadagi Technopal gi ASP na Moreh amadi akoibada leiriba Central Force amadi State Force ki ASP in charge na Kuki Kulai paiba Lalhouba kya ama Chusampurom dagi Moreh tamna sangsilaktuna Moreh amadi Kwatha da leiriba State Force da khuthana bagi damta thawrang tawba hawkre habisi intelligence ki pauna haidi Maramadun State Force amadi Central Force na patrolling hena satpagi tangai fadaba leiri haina maki message thaki Maraksida Moreh da leiriba Assam Rifles state force da patrolling satma matamna gari manga dagi hena satpa yaroi makhoina satlibadu kadaida satpa no haibigi report su Assam Rifles ta pigadabni haina khangale haidi adubo Moreh da station tawraga leiriba special commando gi SP in charge amadi IRB gi CO Assam Rifles ki kangbuga onsinaduna awai kum tawnabigi thawdok kya ma thokre Assam Rifles na thinglagasu area domination gi damakta patrolling satma matamda Assam Rifles na thingbagi mathau tade haidun haujiksu akanba patrolling satpagi thabak sathari maraksida Moreh romnigi sangsilagdiba Kuki Kulai paiba sanga romna Moreh gi akoibada punsilaga lekhre
State Force amadi commando singna patrolling satpa matamna Kuki Lalhouba singna leiriba mafam adomda sangmada Assam Rifles amadi khunja singna thingbadagi sanction mangamdana leire asiguma pau si Moreh da leiriba special commando SP in charge amadi IRB gi CO na state lengak sab saba pau piraga su Kuki Lalhouba singna thengnanaba ehenba khulai amadi bulletproof pirakpi wapam leitre anauba lauriba bulletproof sing irang leitaba mafam Imphal area da sisinaraga leire Manipur nga kadoriba Moreh gumba mafam amadadi bulletproof sing thajilapagi wapam hauju phawgi leite Moreh da deploy toriba state force sing gi maraktagi aikogi paumiga wari sanaba amada phongdokhibadi hauju Moreh da station toraga leiriba state force sing gi maraiba karino haibadu tamangamdre Kuki Lalhouba sing thengnanabagi damakta state lengana pirakliba khulai kharasina Kuki Lalhouba sing thengnaba ngambagi wapam silaite Kuki Lalhouba singna pairiba khulai sing asidi malemgi lebak singna yamna kan sizinariba sophisticated weapon khudima Kuki Lalhouba singna pairaga leiribane matik sana afaba khulai pairiba kangpu sing aduga state force na pairiba khulai sing adu lamba tawnabada awaba madi mayukna kadari asiguma awaba sing asi thengnadanaba Imphal East Imphal West Bishnupur Thoubal amadi Kaksing da leiriba state commando sing bulletproof gari manga danga loinana tharaklagadi Kuki Lalhouba sing thengnabada atuki matik laina thokane afaba makhalgi bulletproof gari singbuna irang laitaba Imphal mayul ASP amadi commando OC sing sizinraga leire irang lairiba Manipur kananaba lanthengnagadoriba Moreh gumba yamna sensitive oiba zone singdana adugumlaba gari sing adu piraktaba haibisi state lenga ki asoiba police amoigane aikhoi punamak Manipur nungsi Manipur imagi damakta thawai thadokpada akiba amadi ninganaba amata leite adubu lenga ki asonba police sina Manipur bu Kuki singi makhutta tahananaba thawrang tawbudi sumloi haina phongdorakhiani su pau sida makhatana palakli atoba pau mana Romita misi gi GAC semkhre Khongman Mangzu Zone 2 da Leiba sija Guru Mayum Vidyanan Elias Bubu Sainifugani Thuigi Loinabi Langpok Lakpam Ningol Hija Guru Mayum Ongbi Romita Sai Kuntraga Manga Misigi Matana GAC semkhibaga loinana misi asida senaba sing farga matik saba serak review haina GAC gi mekedi gi phongdokre ngasi Manipur Press Cup ta pangthokiba paugi mifam amada leimakhong singmang kanto sabalda Romita misigi matana semkhiba GAC gi convener Saspati Mayum Ipom San hai Ngarang numidang pung nipalom tabadu waida Jenims ta lekatnaba ngamdana Romita leikidabigi maki misi yamna singna hoi Ngarang numidang wairang pung tarukra helakpada mapamgi miyuishna phone taroktuna makpu lauranaba khangalakhi Masugi matung yunggi miyuishna maki mapu roibada phone tawduna Romita abu singjamaida leiba mahakna thabak tawba maphamdagi launaba khangalakhi Ibom sana makatana phongdokhibada mapamgi miyuishna Romita amadi babuda phone hanjana adubo phone amata paikhalakidre numidang pung nipalom tabda amung hana phone Matamda Romita gi masanupina phone pairakpaga mama naduna hospital puri haina khumlakpadagi mapam gi Jenims sakhi aduba makoina hospital yobu matamdare Romita shiraga leramle nupa mayum gi miyuishna Romita thauri yanmadagi hospital sita pukhalakpani haina khangalakhi misi edu singnabadagi Romita gi mabung Langpok Lakpam Premjina Irilbung Police Station wakatpadagi Sijagurumi Bidanana Police na fare ngasi Romita abu mapam gi miyoising yahondana postmortem tawnaba honarakpada nupi mayung gi miyoising na atingba pibadagi postmortem tawdana leiri postmortem gi report phangdriba phawba haksang lokhiroi amadi misi isigi matangna achuma wel phangdriba phawba GAC na khongjang sangsingdane hakhi amaramna Khongman Zone 2 da leiba leikidrabi paugi mifam amada leikidaba Romita gi sai taraga hondoirum ta ngairiba masanupina mamabu maki mapam su mahakna hatpani haina mapam gi miyoisingna shirakhiba maral bu yakhidre apokpi mamabu matawkramna makoina hatkadoino haina paumisingda kaptuna tamlakhi haina su pausna phongdorakli atopa paumana Myanmar amadi India gi ngamkhaide juntana sogatpa militia singna sin Kuki khunja mari kaptuna hatkre Juntana sogatpa Yusop hite militia members in India amade Myanmar ngamkhai paring the sin Kuki kangluki khunja mari numoina kaptuna hatkre agency gi pau gi matungina haukiba numit nini asida junta lanmina Sagang region gi tamu township sangsilaktuna thibu humbi thabak sing sathaki masida sin Kuki gi mioising na leiba yum kya amadi church kya junta na sogatpa militia sing sejinaduna mai thadoki yum amadi church mai thaduk liba maphamasi tamu gi hatan tapin haina khangnaba maphamdani masigi loinana miyoi samarom su fajinduna thamki agency gi pau sina maka taraduna junta lanmi sing sangsilakpagi pau phangmadi gi khunja sing mayum thaloktuna lanjenaki maduda sienba ngamhodaba miyoi samarom junta lanmi na faraba matung formine camp pusinki maphamaduda
पियुसो हिते मिलिशिया कांगबुन मिसम सिंह अदो वेरिफिकेशन की थबक सतखि मफम अदुरगी खुंजा सिंह तमुदा मुक थादुरकलबा मतुंग मफम अदुरगी मयुमदा हलन दुदगी मयुमदा हनरखि जुनताना तमुदगी थादुरकलबा खुंजा सिंह मखोगी खुलद सतुना मयुमदगी पोसे क्या लथोकनरगा साफगतब मफमदा लंजेन दुना लागी खुंजा सामरम फजुलुबा अदुगी मनुंगदा सिन कुकी कांगलुकी मियोई मरिदी जुनताना सौगतपा पियुसो हिते मिलिशिया सिंह मसागी खुलद पुशलगा नोंमैना कापतुन हटके लोइना कुकी खुल सिंह मई थादुना मांग तखनबा अदु सांग डिविजन की मफम क्यादगी खुल मई साकबगी मैखु करकपा मियाम उबा फंगके हाउजिक फाउबिग ओइना जुनताना सौगतपा मिलिशिया सिंह कापतुना हटख्रबा मियोई मरि अदुदि मसक ममिंग खंगमंगमद्रि अदुबो ममांगदा पुयु सोहितेगी मियोई सगांग रीजन की कंपाट एरिया दा हटखिबगी लमन खुंबोइना मियोई मरि अदु हटखिबने हादि जुनता की सगांग रीजन की वांग लोय साइ नियंग कयोगी मैकेदी सगांग सतगिबा ऑपरेशन असिगी मतांग वाफम अमता फोंदोकपा लेते अदुबु जुनताना मै थादोखरबा हतान तापिन खुलगी मियोई सिंगदी खुल थादोलगा इंडिया की ngमखै मनाक्ता संजफम लौदुना लेख्रे जुनताना फजुलुबदगी थादोरखरबा मियोई सिंग अदुसु तामु टाउनशिप लेबा मरी मता सिंगी गिम सिंग संजफम लौदुना लेरि हतान तापिन खुंगंग अस इंडिया की ngमखैदगी किलोमीटर 1.6 रोम तमक लापना लेबा युम सहुम रोम लेबा खुंगंग अमने मफम असिदा ममांग था नवेंबर 10 मथुते लोकल पीपल्स डिफेंस ग्रुप अमगा पीयू सो हिते मिलिशिया सिंग खोथोनखि मदुर लोकल डिफेंस फोर्स कंगबुन जुनताना सौगतपा मिलिशिया कंगबु असिगी मियोई अनि नोंमैना कापतुनो हालगा अतोपा मरीना फजिनखि फजिनखिबा मियोई मरी अदुगी मनुंगदा हाना जुनताना सौगतपा यूनियन सोलिडरिटी एंड डेवलपमेंट पार्टी की MP ओइरंबा मियिन होंग कौबा अमा याखि मा पीयूसो हिते ग्रुप अदुगी लुसिंगबु ओइना लोकल डिफेंस फोर्स ना फजिनखिबने हाइदि मखा सथरकपु ओइना होयेलन पाउदगी तो पाउ मना मियोई लिसिंग क्यागी मिट की पीना सामथोकलबा मियोई तरागहोमदगी हक्सांग सिंग नोंगालमदाइदा लैरोल संख्रे लैखिद्रबसिंगी मफमदा पेना खोंगदुना सेनबुंग येरगा अरोइबि काइकुमना बुटखि होयेलन पाउदगी मरोइबा पाउखरा थासिगी मरिगी अयुक्त तेनोपाल डिस्ट्रिक्ट की मसी पुलिस स्टेशन की मनुंग चलीबा लैथाव कुकी कुल कुकी मिलिटेंट सिंगना मखुत चलबा मतुंगदा तमथीबा मिहाता हटख्रबा सही नौरिबा नुपा मसा सिंग यावना मितै तरागुमदै हक्सांग सिंग सिनुंगलमदाय पुंग अहुंगा मखाइरम तारकपदा अंद्रो खुनौगी तौरोंथेल इंटीग्रिटी पार्क की सरुक्ता मखोय तरागुमदै मक्की तोंगाना खाकलाबा मफम अमदा मियोई लिसिंग क्यागी मिट की पीना मखोय हक्सांग सिंग सामथोलगा मातिक साब इकाय खुमना उल्लबा मतुंगना लैरोल संख्रे लैखिद्रबा सिंग हक्सांग सिंग ngरang नुमिदांग वैरम फावबदा जेनिम्स की मेडिकल संग पोस्टमार्टम एग्जामिनेशन मथंग मथंग पांगथोकपा लोयरबा मतुंगदा मफम असिदगी लैरोल सनफम फावबकी मरक्ता लैरिबा किलोमीटर 13 रोमदंगी अतेनबा लंबीदा पुलप पुदखरबसु मफम क्यादा नुपी अंगांग यावना मियोई क्याना सिकना साइनबा ngamdana थोलक्तुना लंबीगी नकलनिदा परेंग लेबलगा मखोगी मफमदा हाइकलेका तंबगा लोइनना मैरा कतुना पेनबा खुलाव सिंग लावखिबना मरम ओइरदुना जेनिम्स की मिरल संगदगी नुमिदांग वैरमदगी हक्सांग सिंग पुरखरबसु ngरang नुमिदांग अमसुंग ngasi ayukki लोनबा पुंग अमगा मिनिट 90 रोम तरकपदा मखोगी अरोइबा याताफम ओइनबगीदमक सीएमलिबा मफमदा थुंगलखि तोान तोान गाड़ी सिंग हाबलखिबा हक्सांग तरागहुमदोय हाबलिबा कुसिंग गाड़ी सिंगदगी मथंग मथंग लौथदुना मखोयगी अरोइबा याताफम ताना पुशलकपदा पेना खोंगदुना मसुम सेनबुंग यैदुना मखोयबु इकाइकुमना बोटखि मथंग मफम सिदा तिनखिबा मियोय लिसिंग क्याना मखोयगी मफम लैसु अमसु मैरा कतुना इकाइकुमना बुलबा मतुंगदा मापुंग फाबा अरोइबा इकाइकुमनाबा अमगसु उलगा लैरोल संखि मखोय तरागहुमदोयगी अपुनबा कोम तरेत तौखि अहानबगी कोमदा मखोयगी मरक्ता ख्वाइदगी सही यामखिबा सगोलबा नेफ्रा मेजोर ममांग लेकाइदगी कोनजेंगबम मेगाबंता सही निफुगु तरेत अपोकपा लेखिद्रबा के बिमोल चंद्रगी हक्सांग नाइतोम लैरोल सलगा लेमौरिबा कोम तरुक्तना हक्सांग अनियनि लैरोल संखि ख्वाइदगी इकोन कोनबा सही ख्वाइदगी नौखिबा अंद्रो तरोंथेलदगी सिंगाखम रोशनगा अतोपा सही नौरिबन पामसा अमगी हक्सांगना इरोय लोयबदा लैरोल संखि लैखिद्रबा सिंगी इमुंग मनुंगी मियोय सिंग मखोयगी मफमदा इकाय खुमनबु उत्पा अमसुम अवाबा फोंदोकनबगीदमा लाकनखिबा मियोय सिंगना मैरा कलबा मतुंगदा एबाक सिजनुना लैरोल संखि के मेगा बंता यावना लैरोल संखिबा हक्सांग तरागहुमदोय मक्की ममिंग सिंग मखोयबु लैरोल सनगदबा कोम सिंगदा सीदा इरगा थियतुना मथंग मनाउ नायना इकाय खुमनबुटखि लैरोल सनबगी थौरम सरुक यारखिबा मियाम यामनखिबना माइट पांदुना सिलिलांगलिबसिंग निंगथीजना कंट्रोल तोखि मफम असिदगी मसा मसागी युमदा हन्नरकपदा फावा मखोयना तोंगलकपा मखल क्यागी गाड़ी सिंग यामनखिबना लंबीगी खुदोंग सातबा मयुकनदनबा मियोय कांगलुप सिंग खाइदोकनदुना मथंग मनाउ नायना थोकनरक्तुना मखोय तरागहुमदगी मनाक्तगी तपना तपना लपथोकनरखियनसु पाउसदा मखाताना फोंदोरक्ली
Makasa tarakpoina topa pawana miyoi taraga humdai hatkibagi matangna kaithel phambisingna wa ngange tawada police na thingkre India amas Manipur lengakna ngakpa ngamlaroi haibiro aikhoge thengnajarage el mema Miramda bot karaga swaida kek inabasi yamna ikainingai ni Thasagi marida sahi nauriba nupa masasing yauna miyoi taraga humdai Technopalgi Laithau Kuki Kulda tamthiba mawongda hatkiba thakdoki matangna ngasi khoirambal kaithel phambisingna pawmisingi khuthangda awaba phongdokpigi wafamsing pawdamna honarakpada city police ki team amana mafamasi CRPC ki section 144 ki makhara athingba thamliba mafamni haiduna karimata tawba yaro herakpadigi kaithel phambisingga police ki marakta ngak muknaraktuna sarangna bathokre adobinama khoirambal kaithel joint coordinating committee ki convener Laishram memana police ki athingba namtheklaga pawmisingda hai India amas Manipur lengakna ngakpa ngamlaroi hairagana haibiro lenga anisi yaudana aikoina Manipur masa moina ngaksaragi Kuki singa thengnajaragi Kuki sing lusinjaragi haiki atupa matamna Kuki MLA tara dismiss tawgadabane underground ga samnaraga nemsa khipgen gi mapuroibana underground oiraga separate administration tanbada phaduna National Security Act ki makhara detain tawgadabadu phadana lere mitaina tawbadadi underground ga samnai haina NSA gi makhara phari haiki Hauzik politics toba matam nati miram da board karga swaida kek inabasi yamna ikainingai ni amuk hana tawbiganu saru phangdribi isa singdugi mama mapagi pirang kangdribane makhogi awabla saru yabi waiki mafam khangdriba miyoi singi saru phangnaba thibiyu Leiba ki damakta amasum isa singi damakta thauna leina thabak paikhatpiyu ngarang isa taraga humdai hatkibasi nomai kapnabada sibanati pharaga hatmane maramasna atupa matamda senaba miyoi sing fadana serak pigadabane mitaina tawbadana karimata yaroi kokina tawbadana karimata hairoi haibasidi lenga ki lo leitri haibane minister nemsa kipgen gi mapuroiba lalhouba makokne makoige samnaraga MLA tarana angakpa thabak torakpada phaba ngamdribasi angakpa pui India amasu Manipur lengana makoidigi mapan masum kyam sabagi karimating nirubadagi ngamdribano angki se minister da phawba masin thiduna saibada phaba ngamde kaithel phambi ima singdi miyam gi damakta leptuna lakli nomunomagi pharaklagadra hairaga isa kyagi punsi pikhamnarakliba si India mas Manipur lengana Kuki khulai paibising laksin ngamdabadagini tumina leiba malhalaga amuk hadhalakliba si leiba ngakpa ngamde takpani khul khara ngaksabagidi naharolga samnai haiduna phaduna puthui NIA da fali hairuragana nahalwai naharol yoram begini ek mayam ama pale haiduna NIA na phaduna ponki adugo atopa miyoi mariam su lao haina kaurakpadigi wapum takre makhoi bu satpa yaru haina aikoina thingli asuk yamna aikoida otpa neiba tawraga rally ama satpada su imamana kari no hairui haiduna hekta phajan punchili India amasu Manipur gi lo sing tampak ta khakra satnarabra singdari satnadabra haibigi paukhum athupu matumda Manipur lengana pirakadabane miyoi taraga humdoi ba haksangi saruk sing kaukthokuna halal dibasi Manipur gi manungdani Central Force mayam laklabani na imaibel sing wahalaroi hairaga karigi isa taraga humdoi halalibano singdadi lo leitrabra nemsa kipgen na lusingba MLA sing cabinet mi phamdana warep lauraga lauktu waiki Miyam aikoi loina sikrabadi Manipur Assembly lairoi se minister amasum MLA singsu lairoi habisi lengana khangadabane mi halibu Kuki sing phaduna serak pidrabadi mama sing tumina lairoi underground singna lam ngaklibane makhoi leiramdragadi Manipur kari oiramgani aikoi karimata khanglamde adubu handaki lan sidagi khangle maramasina isa sing solalabadi mama sing tumina lairoi mama singi pirang lengana khangadabane haikena su pausna makatana phongdorakli atopa paomana court singna bail piraklabasu memar masa ani yauna UTP Kuki kuntragomnoi thadokpada khudong sadabadagi jail thamli Narcotics and Affairs of Border NAB Police Station Narcotic Drugs and Psychotropic Substances Act makhada register tawbu yauna tongan police station singna lokhatpa Unlawful Activities Prevention Act 14 Foreigners Act yauna police station singna register tawba case singa mari leinana pharaga judicial custody remand tawduna Sajiwa Central Jail thamlakliba under trial prisoner UTP Kuki kuntraga humdai court singna bail piraklabasa hauzik oiriba phibamasina makoibu thadokpada khudong sadaba masu makoigi imungi maikaidigisu makoibu receive tawnaba laktabadagi Sajiwa Jail adumak thamlakli hairi Thagdo asigi matangna pausi asina jail asigi ASP dagi phangma pawdasu apunba UTP kuntragomdesi makoigi mathakta case lokoliba police station singa mari leinaba court singna bail pirakhrabani court na bail pirakhibasi thamuki mamangdagi hauragani aduga ngarang nan khakta pirakpasu yauri
ꯑꯗꯨꯃꯥꯏꯅꯃꯛ ꯃꯈꯣꯏꯕꯨ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯔꯤꯁꯤꯞ ꯇꯧꯕ ꯂꯥꯛꯇꯕꯗꯒꯤ ꯊꯥꯗꯣꯛꯇꯅ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯔꯤꯕꯁꯤꯡꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯖꯝꯒꯧꯂꯦꯟ ꯍꯥꯎꯀꯤꯞ ꯆꯍꯤ 63 ꯑꯄꯣꯛꯄ ꯂꯦꯠꯂꯪ ꯍꯥꯎꯀꯤꯞ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯈꯣꯜꯃꯨꯟꯗꯒꯤ ꯂꯨꯟꯃꯤꯡ ꯊꯥꯡ ꯍꯥꯎꯀꯤꯞ ꯆꯍꯤ 63 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯍꯣꯜꯈꯥꯎ ꯍꯥꯎꯀꯤꯞ ꯅꯝꯕꯣꯜ ꯄꯤ.ꯑꯦꯁ.ꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯖꯜꯈꯨꯜꯗꯒꯤ ꯂꯨꯟꯈꯥꯎꯄꯥꯎ ꯕꯥꯏꯇꯦ ꯆꯍꯤ 63 ꯑꯄꯣꯛꯄ ꯊꯣꯡꯈꯣꯁꯣꯟ ꯕꯥꯏꯇꯦ ꯃꯣꯔꯦꯒꯤ ꯇꯤ ꯇꯣꯡꯂꯥꯡꯗꯒꯤ ꯄꯥꯎꯃꯤꯂꯥꯟ ꯃꯤꯁꯥꯎ ꯆꯍꯤ 23 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯡꯖꯪ ꯃꯤꯁꯥꯎ ꯆꯥꯛꯄꯤ ꯀꯔꯣꯡꯒꯤ ꯀꯦ ꯕꯦꯊꯦꯜ ꯈꯨꯜꯗꯒꯤ ꯁꯈꯣꯒꯤꯟ ꯍꯥꯎꯀꯤꯞ ꯆꯍꯤ 43 ꯑꯄꯣꯛꯄ ꯎꯠꯈꯨꯂꯨꯟ ꯍꯥꯎꯀꯤꯞ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯩꯖꯪ ꯈꯨꯜꯗꯒꯤ ꯁꯩꯃꯤꯂꯥꯟ ꯍꯥꯎꯀꯤꯞ ꯑꯦꯂꯥꯏꯁ ꯂꯥꯟꯕꯣꯏ ꯆꯍꯤ 33 ꯑꯄꯣꯛꯄ ꯁꯥꯏꯈꯣꯃꯥꯡ ꯍꯥꯎꯀꯤꯞ ꯃꯣꯔꯦꯒꯤ ꯁꯤꯛꯀꯤꯝ ꯈꯨꯜꯗꯒꯤ ꯊꯣꯡꯈꯣꯂꯦꯟ ꯍꯥꯎꯀꯤꯞ ꯆꯍꯤ 42 ꯑꯄꯣꯛꯄ ꯄꯥꯎꯖꯂꯣꯡ ꯍꯥꯎꯀꯤꯞ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯧꯄꯤꯌꯥꯡꯗꯒꯤ ꯂꯨꯟꯃꯤꯟꯁꯥꯡ ꯍꯥꯎꯀꯤꯞ ꯆꯍꯤ 22 ꯑꯄꯣꯛꯄ ꯁꯥꯏꯈꯨꯂꯨꯟ ꯍꯥꯎꯀꯤꯞ ꯀꯥꯡꯄꯣꯛꯄꯤꯒꯤ ꯍꯩꯆꯝꯐꯥꯏ ꯈꯨꯜꯗꯒꯤ ꯊꯣꯡꯀꯣꯍꯥꯎ ꯍꯥꯎꯀꯤꯞ ꯆꯍꯤ 42 ꯑꯄꯣꯛꯄ ꯈꯣꯡꯂꯦꯠ ꯍꯥꯎꯀꯤꯞ ꯁꯥꯏꯀꯨꯜ ꯀꯩꯊꯦꯜꯗꯒꯤ ꯁꯠꯃꯤꯂꯨꯟ ꯇꯨꯕꯣꯏ ꯆꯍꯤ 23 ꯑꯄꯣꯛꯄ ꯊꯥꯡꯕꯣꯏ ꯇꯨꯕꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯅ꯭ꯌꯨ ꯕꯣꯜꯖꯪꯗꯒꯤ ꯇꯤ ꯂꯣꯟꯈꯨꯃꯥꯡ ꯍꯥꯎꯀꯤꯞ ꯆꯍꯤ 38 ꯑꯄꯣꯛꯄ ꯇꯤ ꯊꯥꯡꯖꯒꯝ ꯍꯥꯎꯀꯤꯞ ꯀꯥꯡꯄꯣꯛꯄꯤꯒꯤ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤꯒꯤ ꯁꯤꯅꯝ ꯈꯩꯊꯥꯡ ꯈꯨꯜꯗꯒꯤ ꯁꯣꯡꯈꯨꯃꯥꯡ ꯀꯤꯞꯒꯦꯟ ꯆꯍꯤ 94 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯎꯂꯝ ꯀꯤꯞꯒꯦꯟ ꯃꯦꯟꯃꯥꯔꯒꯤ ꯇꯃꯨꯗꯒꯤ ꯂꯟꯍꯨꯟꯊꯣꯔꯥ ꯃꯦꯖꯣ ꯆꯍꯤ 22 ꯑꯄꯣꯛꯄ ꯌꯣꯃꯣ ꯇꯃꯨ ꯁꯣꯕꯥꯁ ꯋꯥꯔꯗ नंबर 3 दगी थांकिम मिजो से 25 अपोक्पा पाउनो मिजो लितान पीएस की जानेनबुक खुलदगी मेमिन थांकिब गेन से 19 अपोक्पा पाउजलेट किबगेन सुरसामपुर की फाइहेलदगी लेटमिन सिंह से 94 अपोक्पा लुनथांग किबगेन सुरसामपुर की जोलजम खुलदगी लेन डेविड सुवांगताक से 19 अपोक्पा खुबलाल सुवांगताक सुरसामपुर दगी मोरेगी सीजंग खुल लेरखिबा Ngamgolen Tauthang se 19 apokpa Thangmang Tauthang Churchangpur ke Niban Phai digi Thangsing Lun Simte se 19 apokpa ke Athang Simte Sapi Korongi Lonpi Kuldagi Boygin Buite se 18 apokpa Soiko Linthang Buite Molsam PS ki Manung Sanba Monglen Kulda Lerakhiba TV Gamlon Phai Kuldagi Lonkojang Tauthang se 9 apokpa Jamkhoson Tauthang PS asigi Manung Sanba New Sangjang Kuldagi Ledko say Kongsai say Taragamapan Apokpa Hol Kulun Kongsai Sakpi Karongi Maldonar Kuldagi Lon Komang Baite Elias Mangnio say Kuntra Apokpa Lekidraba Zamkopau Baite Asami Karbi along district ki Thangpizang digi Robert Lanthang say Kungumari Apokpa Zankam Lantheng Mapamosidigi Haugin Legum say Kun Apokpa Zoni Langum Lalpu Singsit say Kuntragamari Apokpa Satang Lamlai PS ki Manung Sanba and Haiken Kuldagi Lumin Hau Kongsai say Kun Apokpa Lekidraba Ranjit Kongsai Langol Housing Complex dagi Benson Guite say Kunganipan Apokpa Pantang Kangpokpigi Lairong Paizang Kuldagi Kaukte Tangnerang Wi-Fi say Fumfugunito Apokpa Lekidraba Zamza Hau Wi-Fi District Asidagi Lunsiam Len Wi-Fi say Taraganipan Apokpa Haumintang Wi-Fi Luntin Sang Songloi say Kuntra Apokpa Paukulun Songloi Moregi Tingpai digi Saikulen Kongsai say Kuntragamang Apokpa Tilthang Kongsai Amasum Susampurgi Zobengdigi Lenmitang Paiti say Kungamari Apokpa Lekidraba Zanglap Singshani Hadi Panmayawadi me humdigi rang Tulok Badigi Kona Judicial Custody Remand Piraglava Koki Ama Miamgi Mob Amagi Kutaki Badigi Lekidava Tagok Tokrabanadi Makasa Tarak Point upon a Pausi Digatin Mapomna Lighthouse Kulgi Kuki Kunjasing Mayum Tadolaga Senacre Manipur Tokli Irang is the norm with a me quiet yam hot keep a Taudo Am or with Tenopal district, Lighthouse village, the Maite Taragum, the Hat Krabamatung, Police Amasum Assam Rifles and operations that have the Kuki Kunjasan Kul Tadolaga, CN Kibidige, Amatalam Dradi. Cookies in the Kundaba, Lighthouse village, the Mite Taragum, the Hat Krabamatung, Assam Rifles, Amasum Police and Musidangasi operations that have the Kulasi the Miamatalam Kitabanadi. Nintokaba to make it Taudo the Toktinagi among the Kulasi Yam Santi Weba Mapamoram Kip. Kulasi Kwatha Naknaba security post Ama Hairagadi, kilometer Tararum Salaga Leiba, Saibol the Hangliba Assam Rifles post Asini. Lighthouse village ki skateri, Zamkugin Lufona Fongdorapagi Matung Mapamusita Hatkiba Sibaksang Taragum security force na Kraba Matungda, Kungasita Leramba Kunjas and Kulasi Tadokun Sena Kibine, Lanzena Kraba Kunjas and Housing Celeb Amasum, Paibung village Sangs of Lady Hadi.
Khunjasingna security na khulasi ngakpi senbiu militantsingna khulasi da amuk hana laktuna attack torakpa yai mafam asida Assam Rifles ki permanent post ama hangdokpa pami khulasi ki khwaidagi naknaba security post oiriba Baumol da hangliba temporary post asi khudong thiba taraba matamna khulasi da yorakpada aruba ma oi haina jamkhogin lufona phongthokli khulasi yawnaba hawjing mapung bawa lambi amata leite militantsina khulasi gi yumsing da kian khangan batawi militantsina khulasi da changlakpa matamna khunja ayambadi labuk thabak subu sanaki masi police station gi manusan khungang sida yum mapalom da mi humdra rong tamak leibeni ngarang thoki ba thagdo du khulai paiba mi kullom khulasi da laklaga mi taragum doidu hatkibeni mi kharadi cn ki hainasu jamkhoki na phongdokli hainasu paus ta makata na palakli ado hausi koina di myam paus matang se lusinjarage masu myam puna no update ngamina se